ꯃꯅꯥꯛꯇꯗ ꯀꯣꯟꯁꯝꯕꯦꯟ ꯃꯦꯝꯅ ꯃꯌꯥꯝꯕꯨ ꯏꯀꯨꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯤꯒ ꯂꯥꯌꯥꯝꯁꯤꯡꯒ ꯁꯣꯛꯅ ꯁꯝꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯉꯥꯛꯇꯒꯤ ꯇꯣꯉꯥꯟꯕ ꯂꯩꯐꯝ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯃꯃꯝꯁꯨ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯇꯤꯁꯤꯡ ꯆꯦꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯑꯆꯧꯕ ꯃꯈꯣꯏꯅ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯤꯅ ꯁꯥꯏꯑꯣꯜꯂꯛꯄ ꯆꯍꯤ 19 ꯍꯦꯛ ꯐꯥꯔꯛꯄꯒ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯑꯆꯧꯕ ꯃꯈꯨꯟ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯃꯥꯒꯤ ꯁꯛꯇꯤꯒ ꯃꯥꯟꯅꯕ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯤꯅ ꯆꯍꯤ 19 ꯍꯦꯛ ꯐꯥꯔꯛꯄꯒ ꯃꯈꯨꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯧꯔꯨꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯍꯤ 19ꯒꯤ ꯃꯊꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯗꯤ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯂꯣꯏꯅ ꯄꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯈꯨꯠꯂꯥꯏ ꯐꯪꯉꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯁꯨ ꯍꯥꯟꯅ ꯍꯥꯏꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯆꯍꯤ ꯀꯌꯥ ꯇꯥꯏꯕꯪ ꯃꯤꯁꯤꯡꯕꯨ ꯁꯦꯟꯅꯗꯨꯅ ꯁꯨꯝ ꯄꯥꯜꯂꯛꯂꯦ꯫ ꯆꯍꯤ 19ꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯥꯏꯔꯝꯗꯦ꯫ ꯅꯣꯡꯃ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯁꯥꯏꯑꯣꯜꯂꯛꯄ ꯆꯍꯤ 19 ꯐꯥꯔꯛꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯥꯎꯔꯕ ꯃꯈꯨꯟ ꯑꯗꯨꯗ ꯆꯪꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯦꯛ ꯂꯥꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯈꯨꯛ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯂꯥꯏꯔꯦꯝꯕꯤ, ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯃꯈꯨꯟ ꯑꯁꯤꯗ ꯅꯪ ꯆꯪꯂꯣ"꯫ "ꯍꯣꯏ, ꯃꯥꯏ ꯄꯥꯛꯆꯔꯒꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯀꯔꯤ ꯈꯨꯠꯂꯥꯏ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ"꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁꯛꯇꯤ ꯆꯦꯜꯂꯕ ꯃꯈꯨꯟ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯈꯧꯔꯥꯡ ꯃꯄꯥꯟꯗ ꯂꯣꯏꯅ ꯉꯥꯏꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯃꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯥꯡꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯑꯦ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ, ꯑꯇꯤꯌꯥꯗ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤ ꯑꯃ ꯀꯟꯅ ꯇꯥꯔꯛꯏꯗꯨ"꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯝꯃꯤ꯫ ꯑꯇꯤꯌꯥꯗꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯍꯧꯕ ꯅꯥꯏꯇꯣꯝ ꯆꯥꯠꯄꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯩ ꯑꯃꯗ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤ ꯑꯗꯨꯅ ꯇꯥꯁꯤꯜꯂꯛꯄꯒ ꯈꯨꯗꯛꯇ ꯃꯤꯇ꯭ꯔꯪꯒꯤ ꯂꯩ ꯑꯗꯨ ꯁꯥꯠꯇꯣꯔꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯗꯤ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯧ ꯑꯃꯃꯝ ꯂꯩꯕꯒꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝꯒꯤ ꯃꯊꯧꯅ ꯖꯤꯕꯁꯤꯡꯒꯤ ꯃꯪꯂꯥꯟꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯪ ꯃꯥꯡꯍꯟꯕ ꯑꯁꯤꯅ ꯑꯣꯏꯔꯝꯃꯤ꯫ "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ꯫ ꯑꯩ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯒꯤ ꯁꯛꯇꯤ ꯈꯣꯝꯖꯤꯜꯂꯨꯔꯒ ꯖꯤꯕꯁꯤꯡꯗ ꯅꯨꯡꯉꯥꯏꯕ ꯃꯪ ꯃꯌꯥꯝ ꯑꯃ ꯃꯪꯍꯜꯂꯨꯈꯤꯒꯦꯀꯣ ꯏꯃꯥ"꯫ "ꯐꯔꯦ, ꯆꯠꯂꯨꯔꯣ ꯃꯥꯜꯂꯦ, ꯅꯪꯒꯤ ꯅꯊꯧꯗꯣ ꯐꯖꯅ ꯇꯧꯖꯔꯨꯔꯣ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯒꯤ ꯁꯛꯇꯤ ꯈꯣꯝꯖꯤꯜꯂꯨꯔꯒ ꯁꯥ ꯉꯥ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗ ꯅꯨꯡꯉꯥꯏꯕ ꯃꯪ ꯑꯃꯃꯝ ꯂꯣꯏꯅ ꯃꯪꯍꯜꯂꯝꯃꯤ꯫ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯪ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯃꯪꯅꯔꯕ ꯃꯇꯨꯡꯗ ꯑꯌꯨꯛ ꯑꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯑꯁ, ꯏꯁꯥꯁꯦ ꯏꯌꯥꯡꯉꯤꯗ, ꯃꯪꯁꯨ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ"꯫ ꯑꯃꯅ ꯑꯃꯨꯛ: "ꯑꯗꯨꯅꯦꯃꯤ, ꯑꯩꯁꯨꯅꯦ, ꯍꯦꯛ ꯌꯥꯍꯧꯔꯛꯄꯒꯅꯦ ꯏꯪꯈꯣꯜꯁꯦ ꯁꯨꯔꯤꯕꯅꯤ"꯫ ꯑꯃꯅ ꯑꯃꯨꯛ: "ꯌꯦꯡꯉꯨꯅꯦ, ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝ ꯑꯁꯤꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯪ ꯂꯣꯏ ꯅꯨꯡꯉꯥꯏꯍꯜꯂꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯩꯗꯤ ꯃꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯋꯥꯅꯤ"꯫ ꯑꯃꯅ ꯑꯃꯨꯛ: "ꯑꯗꯨꯅꯦꯃꯤ, ꯑꯩꯁꯨ ꯊꯥꯏꯅ ꯃꯪꯂꯝꯕ ꯑꯀꯤ ꯑꯀꯤꯕ ꯃꯪꯁꯤꯡꯗꯣ ꯑꯃꯠꯇ ꯍꯦꯛ ꯃꯪꯈꯤꯗ꯭ꯔꯦ꯫
Kuire, adugu mangane mangkidabai. Amana amu, aisune, adugi mangsingdo, manglingedadi, isagase, hakolapeda, yam choktadana, yam warambane. Hauzitine, maduga amta tawdre. Asum tawdana, layakpadagidi, lai pattabasing adu sauраklami. Lairembi malem laitingay matamdadi, makoyna, taibang mising asi, aki-akiba, mangmanghandana, makoydagi pangal sakti pumba, jingtoklambani. Adubu hauzikti, malemna, mangnungayba, loyna manghankibana, makoygi pangal sakti singadu, jingtokfam layramde. Mayramasina, lai pataba ningthawadana, yamna saurami. Ningthawna, masigi malem haibi, lairembi ase, hek lakibadagidi. Aikogi pangal sakti, lawfam laytre. Asumna layakise, panadi kuirakle. Asumna tawrabadi, aikoi lai pataba singase, loyna mangkibatare. Lai patabagi jat ase, taibang sidagi, loyna mutkibatare. Kamdawni, lai pataba mayamadu, ningthawadagi wa tabada, loyna pakatnarami, aduga, loyna sasawnarami. Lai pataba amana, iningthaw, aikoi upai matawraga, masigi lairembi malemase, maithiba pidaba sungyama yadre. Amana amu, iningthaw, malaydana aikoise, taibang midagi, pangasakti lawba, phanglaktrese, yamna kuire. Amana amu, iningthaw, haisu haibani, aisu, taibang miyobadagi, pangasakti lawktaba kuibana, isase, yamna sole. Mayam singsu, loyna sole hain hainaraklami, ningthawna. Adude aikoi hauzik, upai mathiraga, mabune, maithiba pidaba sungyama yadre. Aikoi puna kok tungsinasi. Phibam mase yamna lure. Aisu ai pangal sakti ase khara taba horaklabani. Lai phattaba singna hoi ningthaw athubida aikoi puna maw maithiba pinaba tawminasi. Asomdana kamdawri taibang mi kharadi lairembi mayangli laifamda laklami. Moy mayamna ima lairembi makok adu makoi sing adu ubada. Haima, nakoi laklibro. Hoi ma, kuramzari. Lairembi singna kachake haidana agi ingkholda panba hairakra pujarakpani ima. Amana amu lairembi ima aisu agi ingkholda panjaba mana masing hawai chengwai khara purakliye. Kumsidi mahai marong siyamna phayi ima. Amana amu ima aigi june aigi sanbido kumsidi songomya mathue aduna ima hada khara kachage haidana pujarakpani. Lairembi makok aduna makhoi bu nusini yenglaga mumoy noktina asamna hairaklami. Haima karigina nakhoidi aduk yam puraklibadi. Is onthokna nusikreda. Nakhoigi haira sing asisu onthokna phajakre wani. Mi mayam sing aduna pula yamde dai ma lairembi mayamda kachaningdana akoi mayam tanaraga pujarakpani. Ima haisu haibani. Lairembi malemna hek lakpadagidine aikoisi harau nungaiba ngaktana pikthalei ma. Amana amu asengbani ima aikoidi lairembi malemse yamna nungsiye. Ma lairamdabde aikoise sumaina lairamdabasu yai. Aikoigi mang ake mayamdo adusune amda mangkidre ma. Lairembi makok adu makoi singi wa adu taraga nungsine noklaga. Nakoina mabu nushibadawna Manasu nakhoibu chap mana nushibani. Tanja aduda lairembi malemsu phamaduda laklami. Malemna ima khuramjari. Ngasidi miyoiba singse uhai wahai mana masinga puraga laamina. Moi puna hairei lairembi singda kachagina purakpani. Lairembi malembusu aikhoina khanjaduna tawbani. Lairembi malem noklaga aidi aigi ithau tawbani. Nakhoibu phattaba lai phattaba singdagi kanba haibase lairembigi di ithawni. Asan makhoi wari kaya noktira sanarami. Numidang wairang oisilakpana mi singsu mayumda loina hanakre. Malemdi taibang miyoiba singna mabu nungsibiba aduda asuki matik harauzarami. Malemna ima
Taibang misingse nusira. Aikhoigine haidanaga thilai imyamse yengune. Aikhoinasu moiba nusiba. Aduga moinasu aikhoiba nusiba. Masi natro lerembe khoida pamlibase. Mane ima aidi matam chupada taibang misingbu awa ana tahandana makhoibune harau nungaina nokhandana leibado atutang pami ima. Larembe makok adu malengi wata noklaga madu singdo malem nang loina ngambo yuko. Hoi ma asumna larembi malem larembi makok adugi matam bakta hiptuna awa nungai kaya wari sanirami. Asomdana lai phattaba sing adusu makhoi konongda karamna malembu maithiba pigadage haiduna khanarami. Ningthauna inaisa ngasi nakoi khara larembi singi leifamda chalo adugane larembi malemna tha thawan michaktagine sakti lobagi thorakpadudane ngaidna layu. Lai phattaba sing aduna fagani ningtho makhadi kai tawdu habanu takpiyo. Ai hage munata aduga mana tha thawan michaki sakti loringagi tanjadi yengdunane aikhogi sakti do mongoda kapsingadabani. Asumna lai phattaba khara adu ningthawaduna haibagi matungina loina chattuna larembi singi laifamda laklami. Larembi atai singdi magi mathau loiduna loina tumna himna khraba matamni. Larembi malemdi numidang yorabanina magi mathau horagi khanduna magi laifamdagi hanagumna harau harauna thoraklami. Lai phattaba sing adusu machi amada lomduna lona yengduna tanja ngaiduna leirami. Larembi malemna hek tha thawan michaki sakti laugi haiduna tawbaga lai phattaba sing aduna makhogi phatraba sakti adu larembi malemda tamna kapsilaklami. Lai phattabagi sakti adu panmadagidi larembi malem adu limara taraktuna khudakta wanthakirami. Adubu matam aduda larembi malemdi mangonda thawan michaki mati tasilaklibani haina khalami. Mahakna mikap thorakpatadi ayuk oiramli uchek waya singnasu hauna hauna khonglami. Malemna aina leramisibu kaidano oh aina single ngarang aingonda thawan michak mathi ma tasilakibado hema aide hing chupa ma wantadana taramalime. Asumna malem phokhawatuna laklami aduga larem makok adugi manaka changlami. Larembi makok adudi malem ubuda pakhatna chansilaklami aduga sumna haireklami. Malem nang tingarang ahingdi karai chatlure nang bukari khodoktebaga nang lage. Ima ngarang aina tha thawan michaki sakti laringida thawan michak mathi mana ai tam tasilakpadagi ai wakal mangda lemaida tadan lerami ma. Aina makeup thorakpadadi nungalami ma. Nangdi nasadi kaisu tawdraba adudi tawdrai ma. Phare phare adudine nanga pothajaruro. Hoi ma asomdana taibang miyoiba sing adu numidangda mang phattaba aki akiba ngakna mangnarami aduga masa sing adusu bangal amata yaudana hauganaraklami. Mi amana ngarang dine aidine mangse akiba tamangmandanane isase makeup thorakpadane yang warame. Amana amu nangsu mangboire aisu isase wamandanane ai ngasi ki thabak amda sudre thabak kamda subu ngamdre. Amana amu aisu mangdo ki mandanane hogala phabu isase adum kidana tu khyak khok ching adum laye. Amana amu larembi malemdabu ngarang ahing laktaba sala khangdi mabu kaidorabjano ngarangdi. Asumna makhoi sing adu hainarami. Numitu ma haukhibana numidang wairam oiraklami. Larembi malem hanaki matawgumna tha thawan michaktagi sakti launaba semtharami. Numidangi matam oirduna larembi malem tha thawan michaktagi sakti khomlami aduga sakti sing adu khomjeliraga atai jiwa panba sa uchek amadi taibang mi singda mang nungai nungai ba mang nanaba koina chatlami. Adubu khwaidagi ngaklibadi numitugi numidangda
ꯇꯥꯏꯕꯪ ꯃꯤ ꯄꯨꯝꯕ ꯑꯃꯗꯤ ꯑꯇꯩ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯑꯀꯤꯕ ꯉꯥꯛꯇ ꯂꯣꯏꯅ ꯃꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝꯅ ꯐꯅ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯇꯒꯤ ꯁꯛꯇꯤ ꯂꯧꯔꯒ ꯀꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯂ ꯐꯥꯎꯕ ꯃꯪ ꯑꯀꯤ ꯑꯀꯤꯕ ꯉꯥꯛꯇ ꯃꯪꯂꯛꯄ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯗꯨ ꯃꯁꯥꯁꯤꯡ ꯑꯗꯨ ꯋꯥꯕꯒ ꯆꯣꯛꯊꯕꯒꯅ ꯌꯥꯔꯝꯗꯦ꯫ ꯋꯥꯔꯕꯅꯤꯅ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯔꯝꯗꯦ, ꯆꯔꯥꯝ ꯆꯗꯠꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯂꯩꯐꯝꯗ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛꯇ ꯋꯥꯀꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁꯤꯡꯅ "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯈꯣꯏꯒꯤ ꯃꯪ ꯑꯁꯤ ꯐꯠꯇꯕ ꯑꯀꯤꯕ ꯉꯥꯛꯇ ꯑꯗꯨꯝ ꯃꯪꯗꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯏꯆꯥꯁꯤꯡ ꯑꯁꯤ ꯋꯥꯕꯅ ꯆꯔꯥꯝ ꯆꯗꯠꯅꯔꯦ, ꯊꯕꯛ ꯑꯃꯠꯇꯁꯨ ꯅꯣꯝꯕꯁꯨ ꯉꯝꯗ꯭ꯔꯦ"꯫ ꯑꯃꯅ ꯑꯃꯨꯛ "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ?" ꯑꯁꯨꯝꯅ ꯃꯌꯥꯝꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯐꯥꯊꯕꯤꯔꯝꯃꯤ꯫ "ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯥ, ꯅꯈꯣꯏ ꯁꯥꯎꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯅꯣꯏꯕꯨ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯀꯔꯤꯗꯒꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯊꯨꯕꯗ ꯊꯤꯗꯣꯛꯇꯨꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ"꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯃꯥꯂꯦꯝ, ꯅꯪ ꯃꯇꯝ ꯈꯔ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯇꯒꯤ ꯁꯛꯇꯤ ꯂꯧꯔꯨꯔꯅꯨ꯫ ꯀꯣꯏꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗ ꯃꯪꯂꯥꯟ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯃꯥꯡꯍꯟꯕꯁꯨ ꯅꯪ ꯃꯇꯝ ꯈꯔ ꯂꯦꯞꯈꯣ"꯫ "ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯅꯪꯅ ꯅꯣꯡꯃ ꯅꯉꯣꯟꯗ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤ ꯑꯃꯅ ꯇꯥꯁꯤꯜꯂꯛꯀꯦ ꯍꯥꯏꯕꯗꯣ, ꯃꯗꯨ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩ꯫ ꯃꯗꯨ ꯁꯣꯏꯗꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯁꯛꯇꯤ ꯀꯥꯞꯁꯤꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯪ ꯐꯠꯇꯕ ꯉꯥꯛꯇ ꯃꯪꯂꯤꯕꯁꯦ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯦꯞꯇꯅ ꯅꯪꯒꯤ ꯁꯛꯇꯤ ꯑꯗꯣ ꯑꯁꯨꯝ ꯁꯤꯖꯤꯟꯅꯁꯜꯂꯕꯗꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯁꯛꯇꯤ ꯑꯗꯨꯒ ꯌꯥꯟꯁꯤꯟꯅꯗꯨꯅ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯁꯛꯇꯤ ꯐꯥꯎꯕ ꯐꯠꯇꯕ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯨ ꯑꯐꯕ ꯃꯪ ꯑꯃꯠꯇꯁꯨ ꯃꯪꯈꯤꯗꯕꯁꯨ ꯌꯥꯏ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝ ꯆꯍꯤ 19 ꯁꯨꯔꯛꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯥꯎꯔꯕ ꯃꯈꯨꯟ ꯑꯗꯨꯗ ꯆꯪꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯃꯈꯨꯟ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯨꯟ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯐꯠꯇꯕ ꯈꯔꯁꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯛꯈꯤꯗꯅ ꯑꯗꯨꯒ ꯃꯤ ꯑꯗꯨꯗꯒꯤ ꯁꯛꯇꯤꯁꯨ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯪ ꯅꯨꯡꯉꯥꯏꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯗꯨꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯦꯟꯅ ꯑꯀꯤꯕ ꯃꯪ ꯃꯪꯂꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯂꯥꯟꯕ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯄꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯎꯄꯥꯏ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯇꯨꯝꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯐꯃꯨꯡꯗꯒꯤ ꯀꯥꯡꯈꯜ ꯆꯩꯀꯣꯛꯇ ꯊꯦꯠꯂꯝꯕ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯥꯂꯦꯝꯒꯤ ꯁꯛꯇꯤ ꯑꯗꯨ ꯄꯥꯟꯕꯗꯒꯤꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯁꯛꯇꯤ ꯑꯗꯨ ꯊꯛꯇꯣꯔꯛꯇꯨꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯕꯗ ꯃꯥꯂꯦꯝ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯈꯨꯟ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯃꯄꯥꯟꯗ ꯉꯥꯏꯔꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯨꯗꯅ ꯊꯣꯔꯛꯄ ꯑꯗꯨꯗ ꯉꯛꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯥꯂꯦꯝꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ: "ꯃꯥꯂꯦꯝ, ꯅꯪꯒꯤ ꯈꯨꯠꯂꯥꯏꯗꯤ ꯀꯗꯥꯏ?" ꯃꯥꯂꯦꯝ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ "ꯏꯃꯥ, ꯑꯩꯒꯤꯗꯤ ꯈꯨꯠꯂꯥꯏ ꯑꯃꯇ ꯊꯝꯕꯤꯔꯝꯗꯤꯌꯦ꯫ ꯐꯝ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯍꯧꯗꯤꯌꯦ"꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯩꯅꯣꯃ ꯍꯥꯏꯁꯤꯕꯣ?" ꯍꯥꯏꯗꯅ ꯄꯨꯟꯅ ꯈꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯥꯂꯦꯝꯕꯨ ꯇꯞꯅ ꯃꯥꯒꯤ ꯂꯩꯐꯝꯗ ꯄꯨꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯃꯥꯂꯦꯝ, ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯒꯤ ꯈꯨꯠꯂꯥꯏꯗꯤ ꯅꯁꯥꯅ ꯊꯤꯖꯧ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪ ꯋꯥꯒꯅꯨ꯫ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯅꯪꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒ ꯃꯥꯟꯅꯗꯕꯅꯤ꯫ ꯅꯪꯅ ꯆꯪꯕꯗ ꯃꯈꯨꯟ ꯑꯗꯨꯗ
ꯀꯔꯤ ꯎꯔꯛꯄ ꯍꯥꯏꯌꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯃꯨ ꯑꯗꯨꯗꯒꯤꯗꯤ ꯃꯥꯂꯦꯝꯅ ꯃꯥꯅ ꯎꯔꯛꯄꯁꯤꯡ ꯑꯗꯨ ꯂꯥꯏꯔꯦꯟ ꯃꯀꯣꯛ ꯑꯗꯨꯗ ꯑꯃꯗ ꯆꯤꯊꯗꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯦꯟ ꯃꯀꯣꯛ ꯑꯗꯨꯅ ꯃꯥꯂꯦꯝ ꯌꯦꯡꯉꯨ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯣꯏꯗꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯗꯨꯅꯤ ꯂꯥꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯆꯪꯒꯤ ꯃꯈꯜ ꯑꯗꯨꯗ ꯅꯪ ꯃꯣꯏꯕꯨ ꯎꯐꯝ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯂꯦꯝꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯂꯩꯐꯝꯗ ꯆꯠꯀꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯇꯨꯅ ꯑꯩꯒꯤ ꯈꯨꯠꯂꯥꯏꯒꯤ ꯂꯩꯐꯝ ꯑꯩ ꯁꯣꯏꯗꯅ ꯊꯤꯔꯨꯅꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯥꯂꯦꯝ ꯂꯥꯏꯔꯦꯟ ꯃꯀꯣꯛ ꯑꯗꯨꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯥꯕꯨ ꯊꯧꯖꯥꯟꯕꯤꯅꯕ ꯍꯥꯏꯕꯤꯗꯨꯅ ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯃꯀꯣꯛ ꯑꯗꯨꯅ ꯃꯥꯕꯨ ꯊꯧꯖꯥꯟꯕꯤꯗꯨꯅ ꯂꯥꯏ ꯐꯠꯇꯕꯒꯤ ꯂꯩꯐꯝ ꯇꯥꯅ ꯂꯥꯏꯔꯦꯟꯕꯤ ꯃꯥꯂꯦꯝ ꯑꯗꯨ ꯂꯥꯛꯂꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯎꯆꯦꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨ ꯂꯥꯡ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯎꯆꯦꯛ ꯑꯗꯨ ꯂꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯔꯦꯟꯕꯤ ꯃꯥꯂꯦꯝ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯦꯟꯕꯤ ꯃꯥꯂꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯝꯕ ꯅꯨꯡꯁꯤ ꯍꯩꯇꯕ ꯁꯥꯗꯥꯟꯕꯒꯤ ꯂꯥꯡꯅꯣꯅꯦꯍꯦ ꯁꯦ ꯄꯥꯏꯖꯈ꯭ꯔꯣꯁꯦ ꯑꯩꯅꯅꯦ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯎꯆꯦꯛ ꯑꯗꯨꯅ ꯉꯥꯏꯈꯣ ꯂꯥꯏꯔꯦꯟꯕꯤ ꯁꯦ ꯃꯁꯤꯒꯤ ꯆꯩ ꯑꯁꯤ ꯄꯨꯈꯣ ꯃꯁꯤ ꯅꯪ ꯁꯣꯏꯗꯅ ꯀꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯅ ꯄꯤꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯄꯤꯔꯝꯂꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯔꯦꯟꯕꯤ ꯃꯥꯂꯦꯝ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯦ ꯂꯥꯏ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯥꯂꯦꯝ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯉꯁꯥꯏꯅ ꯃꯥꯒꯤ ꯃꯤꯆꯪꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯦꯟꯕꯤ ꯃꯥꯂꯦꯝ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯂꯥꯏꯔꯦꯟꯕꯤ ꯃꯥꯂꯦꯝꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯂꯥꯏ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯐꯝꯐꯝ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯃꯤꯡꯁꯦꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯃꯥꯂꯦꯝꯗ ꯃꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯂꯦꯝꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯁꯦ ꯅꯈꯣꯏꯒꯤ ꯂꯥꯏꯔꯦꯟꯕꯤꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯂꯥꯏꯅꯤꯡꯊꯧꯅ ꯃꯤꯔꯥꯏꯕꯤꯔꯕ ꯃꯤꯅꯤꯅꯦꯍꯦ ꯃꯗꯨꯅꯅꯤ ꯅꯪꯒꯤ ꯈꯨꯠꯂꯥꯏꯗꯣ ꯑꯩꯈꯣꯏꯅ ꯄꯤꯕꯤꯗ꯭ꯔꯤꯕ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯥꯏꯔꯦꯟꯕꯤꯁꯤꯡ ꯑꯗꯨꯒꯤꯗꯤ ꯈꯨꯠꯂꯥꯏ ꯑꯃ ꯂꯣꯏ ꯂꯩꯔꯒ ꯅꯪꯒꯤꯗꯤ ꯀꯔꯤꯒꯤ ꯄꯤꯗꯦ ꯍꯥ ꯅꯪꯕꯨ ꯃꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤꯒ ꯅꯪꯒꯤ ꯁꯛꯇꯤ ꯑꯁꯤꯒ ꯄꯨꯟꯁꯤꯟꯅꯗꯨꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯎꯔꯕ ꯃꯥꯂꯦꯝ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯃꯤꯟꯅꯗꯨꯅ ꯄꯥꯟꯃꯤꯟꯅꯁꯤ ꯃꯥꯂꯦꯝ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯂꯦꯝꯕꯨ ꯄꯪꯊꯍꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯑꯩ ꯃꯥꯒꯤ ꯃꯍꯩ ꯑꯁꯤꯗ ꯄꯪꯊꯕ ꯍꯧꯔꯛꯂꯦ ꯑꯩ ꯄꯪꯊꯕ ꯌꯥꯗꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯕꯅꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯃꯥꯂꯦꯝ ꯑꯩ ꯄꯪꯊꯁꯤꯟꯅꯔꯒꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯄꯨꯜꯂꯤꯕ ꯑꯁꯤ ꯊꯥꯗꯣꯛꯍꯜꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯤꯇꯪꯗ ꯄꯪꯊꯕ ꯁꯥꯁꯤꯟꯅꯗꯨꯅ ꯅꯤꯡꯊꯧ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅꯅꯦ ꯃꯄꯨ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯥꯂꯦꯝ ꯁꯪꯁꯥꯔꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯜꯂꯁꯤ ꯑꯗꯣ ꯑꯩꯕꯨ ꯄꯨꯜꯂꯤꯕ ꯑꯁꯤ ꯅꯪ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯂꯦꯝꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯃꯥꯂꯦꯝꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯉꯁꯥꯏ ꯎꯆꯦꯛ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯆꯩ ꯑꯗꯨꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯈꯨꯠꯂꯥꯏ ꯑꯃ ꯁꯦꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯄꯨꯟꯁꯤꯟꯅꯔꯨꯕꯗ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯈꯨꯠꯂꯥꯏꯒꯤ ꯃꯀꯣꯛ ꯑꯗꯨꯒ ꯆꯩ ꯑꯗꯨꯅ ꯈꯨꯠꯂꯥꯏꯒꯤ ꯃꯅꯤꯡꯒꯤ ꯄꯥꯏꯐꯝ ꯑꯣꯟꯗꯨꯅ ꯐꯖꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯂꯦꯝꯅ ꯃꯤꯡꯁꯦꯜꯒꯤ ꯈꯨꯠꯂꯥꯏꯗꯨꯒ ꯃꯥꯒꯤ ꯁꯛꯇꯤꯒ ꯄꯨꯟꯁꯤꯟꯅꯔꯒ ꯂꯥꯏ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯕు ꯃꯤꯡꯁꯦꯜ ꯃꯅꯨꯡꯗ ꯊꯣꯛꯄ ꯌꯥꯗꯅ ꯐꯥꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯂꯥꯏ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯡꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯨ ꯃꯪ ꯐꯠꯇꯕ ꯑꯃꯠꯇ ꯃꯪꯅꯈꯤꯗꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯒ ꯄꯥꯟꯈꯤꯔꯝꯃꯤ